ꯍꯣꯠꯅꯕꯗ ꯁꯨꯝ ꯋꯥꯔꯛꯑꯕ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯀꯩꯗꯧꯕ ꯇꯥꯏ ꯐꯔꯦꯗ ꯑꯩꯈꯣꯏ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯀꯔꯤ ꯃꯣꯏꯅ ꯇꯣꯉꯥꯟ ꯂꯩꯖꯔꯁꯨ ꯃꯣꯏ ꯇꯣꯉꯥꯟ ꯂꯩꯖꯅꯨ ꯃꯇꯝꯗꯨꯗ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯐꯔꯦ ꯅꯈꯣꯏ ꯄꯨꯟꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯅꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯩꯅꯔꯣ ꯍꯥꯏꯅ ꯇꯧꯔꯀꯥꯟꯗ ꯅꯈꯣꯏ ꯅꯁꯥ ꯅꯊꯟꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯇꯥꯖꯕꯅꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯇꯣꯉꯥꯟ ꯇꯥꯍꯟꯕ ꯅꯠꯇꯦ ꯍꯥꯏꯕ ꯌꯥꯅꯅꯕ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯤ ꯃꯁꯦ ꯌꯥꯝ ꯁꯦꯡꯉꯕꯅꯤ ꯉꯁꯤꯒꯤ ꯂꯥꯟ ꯑꯁꯦ ꯐꯔꯦ ꯀꯨꯀꯤꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯥꯝꯕꯒꯤ ꯂꯥꯟ ꯍꯧꯔꯛꯄꯅꯦ ꯍꯥꯏꯁꯨ ꯂꯧꯔꯁꯤ ꯃꯩꯇꯩ ꯑꯩꯈꯣꯏꯗ ꯀꯔꯤꯒꯤ ꯇꯥꯔꯒꯦꯠ ꯇꯧꯐꯝ ꯊꯣꯛꯏ ꯃꯈꯣꯏꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗꯣ ꯃꯩꯇꯩ ꯑꯩꯈꯣꯏꯅ ꯄꯤꯕ ꯉꯝꯕ꯭ꯔꯥ ꯉꯝꯗꯦ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯄꯤꯕ ꯉꯝꯕ꯭ꯔꯥ ꯉꯝꯗꯦ ꯀꯔꯤꯒꯨꯝꯕ ꯄꯤꯗꯕ ꯌꯥꯗꯦ ꯍꯥꯏꯔꯕꯁꯨ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯄꯤꯕ ꯇꯥꯕꯅꯤ ꯃꯈꯣꯏꯒꯤ ꯗꯤꯃꯥꯟꯗꯣ ꯏꯟꯗꯤꯌా ꯒꯣꯔꯃꯦꯟꯅ ꯇꯧꯐꯝ ꯊꯣꯛꯇ꯭ꯔꯣ ꯑꯗꯨꯗꯤ ꯇꯧꯗꯗꯅ ꯃꯩꯇꯩ ꯑꯩꯈꯣꯏꯗ ꯂꯥꯟ ꯇꯥꯔꯒ ꯃꯩꯇꯩ ꯃꯆꯥ ꯃꯌꯥꯝ ꯍꯥꯠꯂꯒ ꯃꯈꯣꯏꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯐꯪꯒꯗ꯭ꯔꯅꯦ ꯐꯪꯉꯣꯏ ꯈꯪꯅ ꯈꯪꯅ ꯃꯈꯣꯏꯅ ꯇꯧꯏ ꯀꯔꯤꯒꯤꯅꯣ ꯏꯟꯗꯤꯌా ꯒꯣꯔꯃꯦꯟꯅ ꯌꯣꯛꯈꯠꯄ ꯁꯨ ꯇꯧꯔꯤꯕ ꯃꯤꯂꯤꯇꯦꯟ ꯃꯌꯥꯝꯗꯨꯅ ꯃꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯀꯥꯟꯗ ꯃꯩꯇꯩꯗ ꯂꯥꯟ ꯇꯥꯕꯅꯤ ꯃꯈꯣꯏꯒꯤ ꯁꯣꯐꯤꯁꯀꯦꯇꯦꯠ ꯑꯣꯏꯔꯕ ꯈꯨꯠꯂꯥꯏ ꯃꯌꯥꯝꯗꯨ ꯁꯤꯖꯤꯟꯅꯔꯒ ꯃꯩꯇꯩꯗ ꯂꯥꯟ ꯇꯥꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯪꯉꯕꯅꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯏꯟꯗꯤꯌా ꯒꯣꯔꯃꯦꯟꯅ ꯑꯗꯨꯒꯨꯝꯕ ꯁꯔꯧ ꯂꯥꯟ ꯑꯃ ꯊꯥꯕꯅꯤꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯩꯗꯧꯕ ꯇꯥꯏ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯍꯜꯍꯜꯂꯒꯨꯝꯁꯤ ꯏꯆꯤꯜ ꯏꯅꯥꯎ ꯀꯥꯏꯅꯍꯜꯂꯒꯨꯝꯁꯤ ꯑꯩꯈꯣꯏꯒꯤ ꯂꯝ ꯃꯥꯡꯍꯟꯒꯨꯝꯁꯤ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯕ ꯇꯥꯏ ꯃꯥꯡꯗ ꯂꯦꯡꯁꯤꯜꯂꯤꯕ ꯏꯃꯥ ꯏꯕꯦꯜ ꯑꯍꯜ ꯃꯌꯥꯝ ꯈꯟꯕꯤꯌꯣ ꯀꯗꯥꯏꯗ ꯂꯃꯟ ꯈꯨꯝꯕ ꯇꯥꯏ ꯀꯩꯗꯧꯔꯒ ꯌꯥꯏ ꯑꯩꯈꯣꯏ ꯊꯥꯡ ꯄꯥꯏꯔꯒ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯊꯣꯛꯄ ꯌꯥꯔꯣꯏ ꯂꯣꯟꯅ ꯌꯥꯗꯦ ꯑꯗꯨꯒꯤ ꯂꯃꯟꯁꯤ ꯀꯗꯥꯏꯗ ꯈꯨꯝꯕ ꯇꯥꯏ ꯂꯥꯛꯀꯗꯧꯔꯤꯕ 2000ꯒꯤ ꯏꯂꯦꯛꯁꯟꯗ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯅꯥꯎ ꯃꯌꯥꯝ ꯍꯥꯠꯂꯤꯕ ꯁꯔꯀꯥꯔ ꯑꯁꯦ ꯃꯁꯤ ꯂꯩꯍꯟꯗꯕ ꯇꯥꯏ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯅ ꯏꯆꯥ ꯀꯥꯏꯅꯈꯤꯕꯒꯤ ꯏꯃా ꯀꯥꯏꯅꯕꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯀꯥꯏꯅꯕꯒꯤ ꯑꯋꯥ ꯃꯩꯆꯥꯛ ꯃꯌꯥꯝ ꯑꯁꯦ ꯀꯣꯛꯀꯦ ꯍꯥꯏꯔꯕꯗꯤ ꯌꯥꯝꯅ ꯂꯥꯏꯕ ꯄꯥꯝꯕꯩ ꯃꯤꯌꯥꯝꯅ ꯉꯝꯕ ꯂꯃꯟ ꯈꯨꯝꯕ ꯍꯥꯏꯔꯒꯗꯤ ꯂꯥꯛꯀꯗꯧꯔꯤꯕ 2027ꯒꯤ ꯏꯂꯦꯛꯁꯟꯗ ꯑꯩꯈꯣꯏꯅ ꯃꯤ ꯍꯥꯠꯄ ꯏꯔꯝꯗꯝꯕꯨ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯑꯗꯨꯒꯨꯝꯂꯕ ꯃꯤꯐꯠꯇ ꯁꯔꯀꯥꯔ ꯑꯁꯦ ꯑꯩꯈꯣꯏ ꯂꯩꯍꯟꯗꯕ ꯇꯥꯏ ꯑꯗꯨꯅ ꯏꯃꯥ ꯏꯕꯦꯟ ꯈꯨꯗꯤꯡꯃꯛ ꯑꯍꯜ ꯂꯃꯟ ꯈꯨꯗꯤꯡꯃꯛ ꯂꯣꯏꯁꯤꯟꯖꯔꯛꯄꯗ ꯑꯩꯈꯣꯏ ꯋꯥꯈꯜ ꯇꯥꯕ ꯃꯇꯝ ꯑꯣꯏꯔꯦ ꯄꯩꯁꯥꯒꯤ ꯂꯥꯡꯗ ꯊꯣꯛꯒꯨꯝꯁꯤ ꯄꯩꯁꯥꯒꯤ ꯂꯥꯡꯗ ꯊꯣꯛꯈꯤꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯑꯁꯦ ꯅꯣꯡꯃꯗꯤ ꯃꯥꯡꯈꯤꯗꯅ ꯑꯗꯣꯝꯅ ꯉꯁꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯄꯝꯃꯒ ꯁꯥꯟꯅꯕꯤꯔꯤꯕ ꯑꯗꯣꯝꯒꯤ ꯅꯨꯡꯁꯤꯕ ꯄꯤꯛꯂꯤꯕ ꯏꯁꯨꯗꯣ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯁꯨꯗꯣ ꯀꯔꯤꯒꯨꯝꯕ ꯉꯁꯤꯒꯤ ꯃꯤꯔꯣꯜ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯦ ꯀꯜꯂꯝꯗꯕ ꯇꯥꯔꯕꯗꯤ ꯑꯗꯣꯝꯅ ꯅꯨꯡꯁꯤꯔꯤꯕ ꯏꯁꯨꯗꯣ ꯅꯨꯡꯁꯤꯕꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯔꯣꯏ ꯑꯗꯣꯝꯒꯤ ꯏꯁꯨꯗꯣ ꯁꯣꯏꯗꯅ ꯅꯣꯡꯃꯗꯤ ꯃꯤꯅꯥꯏ ꯑꯣꯏꯍꯧꯔꯅꯤ ꯂꯝꯐꯦꯜꯒꯤ ꯇꯥꯡꯈꯨꯜ ꯋꯦꯜꯐꯤꯌꯔꯗꯒꯤꯁꯨ ꯋꯥꯍꯩ ꯑꯃꯅꯤ ꯈꯛꯇ ꯊꯝꯖꯒꯦ ꯑꯉꯥꯡ ꯑꯅꯤꯗꯨ ꯑꯗꯨꯃꯥꯏꯅ ꯂꯩꯈꯤꯗ꯭ꯔꯦ ꯊꯧꯗꯣꯛꯇꯨ ꯑꯗꯨꯃꯥꯏꯅ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯕꯗꯣ ꯈꯪꯂꯒ ꯇꯥꯔꯒ ꯆꯤꯟꯗ ꯍꯥꯏꯕ ꯅꯠꯇꯦ ꯑꯁꯦꯡꯕꯒꯤꯗꯃꯛ ꯑꯩꯈꯣই ꯊꯃꯣꯏꯗ ꯀꯞꯇꯕ ꯀꯅꯥꯁꯨ ꯌꯥꯎꯔꯝꯂꯣꯏ ꯍꯥꯏꯅ ꯈꯜꯂꯤ ꯃꯤꯒꯤ ꯄꯨꯟꯁꯤꯕꯨ ꯃꯃꯜ ꯂꯩꯖꯗꯅ ꯑꯁꯨꯃꯥꯏꯅ ꯇꯨꯍꯠꯄꯤꯕ ꯍꯥꯏꯕꯁꯦ ꯃꯤꯅꯁꯨ ꯂꯥꯏꯅꯁꯨ ꯌꯥꯔꯣꯏꯗꯕ ꯊꯧꯗꯣꯛꯅꯤ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯇꯟꯇꯨ ꯂꯩꯇꯥꯗꯅ ꯏꯔꯥꯡ ꯂꯩꯔꯤꯕꯁꯦ ꯅꯅꯥꯏ ꯑꯩꯒꯤ ꯑꯟꯗꯔꯁꯇꯦꯟꯗꯤꯡꯗ ꯂꯥꯟꯁꯤ ꯃꯅꯤꯄꯨꯔꯗ ꯂꯩꯇꯦ ꯂꯥꯟꯁꯤ ꯗꯤꯜꯂꯤꯗ ꯂꯩꯕꯅꯤ ꯄꯩꯁꯥꯁꯨ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎꯅ ꯄꯥꯏꯕ ꯍꯦꯜꯂꯤ ꯑꯗꯨꯕꯨ ꯂꯥꯟ ꯊꯦꯡꯅꯕꯗ ꯑꯁꯨꯛ ꯂꯨꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯃꯔꯝꯗꯤ ꯀꯨꯀꯤꯁꯤꯡꯗꯨꯗꯤ ꯑꯔꯥꯏꯕꯅꯤ ꯀꯨꯀꯤꯁꯤꯡꯗꯨꯗꯤ ꯇ꯭ꯔꯤꯀꯔꯗꯣ ꯅꯣꯡꯃꯩꯒꯤ ꯇ꯭ꯔꯤꯀꯔꯗꯨ ꯆꯤꯡꯍꯟꯕꯅꯦ ꯑꯥꯏꯗꯤꯌꯥ ꯄꯤꯕ ꯃꯥꯒꯤ ꯃꯅꯤꯡꯗ ꯂꯦꯞꯄꯤꯕ ꯐꯣꯔꯦꯟ ꯅꯦꯁꯅꯦꯜ ꯏꯟꯗꯤꯌꯥ ꯑꯣꯏꯔꯕꯁꯨ ꯐꯣꯔꯦꯟ ꯑꯣꯏꯔꯕꯁꯨ ꯑꯗꯨꯒꯨꯝꯕ ꯄꯦꯀꯤꯡ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯆꯤꯡꯅꯗꯕ ꯉꯝꯗꯦ ꯅꯠꯇꯕ ꯇꯥꯔꯒꯗꯤ ꯂꯥꯟꯊꯣꯛꯅꯕꯁꯤꯗ ꯀꯌꯥꯃꯨꯛ ꯂꯨꯒꯗꯧꯕꯅꯣ ꯅꯍꯥꯟꯗꯒꯤ ꯑꯩꯈꯣꯏ ꯁꯣꯂꯨꯁꯟ ꯄꯨꯔꯛꯂꯝꯂꯒꯅꯤ ꯁꯣꯂꯨꯁꯟ ꯄꯨꯔꯛꯅꯤꯡꯗꯕ ꯀꯨꯀꯤꯒꯤ ꯃꯅꯤꯡꯗ ꯁꯣꯂꯨꯁꯟ ꯄꯨꯔꯛꯅꯤꯡꯗꯕ ꯒ꯭ꯔꯨꯞ ꯈꯔ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯪꯃꯤꯟꯅꯁꯦ therefore ꯋꯥꯔꯁꯦ ꯃꯅꯤꯄꯨꯔꯗ ꯂꯩꯇꯦ ꯗꯤꯜꯂꯤꯗ ꯂꯩꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯊꯝꯅꯤꯡꯕꯅꯤ ꯑꯁꯤ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯗꯤꯜꯂꯤꯗ ꯐꯥꯏꯠ ꯇꯧꯒꯗꯧꯕꯗꯨ ꯀꯅꯥꯅꯣ who are our
representative ไอ้คนมาคอยบุกกันละตักละกะดิลลีได้กิสวิชอฟตัวกระดีลานเสียตุ้มสวิชอฟตัวกระนี่นั่นแต่พี่ไอ้คนนั่นสิจะมีจ้ามาลิซิงแกมุกน้องไม่แกมุกเขาจะมาไปแล้วชูแกมุกไก่โนตัวรับชูลานจีดีรวยมาเริ่มดีรวยหันดับะรวยนิ่งดับะBeking yauri lanje ko peace purak se hai bata ragadi ai ko ki representative elected representative singchina thauna laina chongthok laga lamgi damak ima iraiba ki damak kathok bagi thauna ama changi adugi matungina thapak tawwa ama changi natradi langje phojiksu yam sirakigni loiba nai roi aduna ai gi wakhandagi Nagada khanna bo isunu maitai ichini da khanna bo isunu lamji Delhi da laye hai bise ai phajana asimati ai thamjaning bani angang kari su khang khidaba tumlingai da hat khiba haibu taba kanda mi oiba mayam da wakhanda pukning da kapi hebisi khani adu mama oina mama amana ki amuk waram gani haibu nangi egi icha oina gadi nang ai khangba ngam roi hujik egi icha mam na taragashu ai no wari basi asuk mok ngai te haibisi phongtong ningbani security haibisi de ekoi praja sungbo na peace singin ngai ni adu security leina kadi su khangjada ba angang du tumringai da hakko ki bado picture du bagam da ai ni ai su hospital da leirami ima operation toga adu picture du yang bagam da iman baju bakam naman badi yang bangam de adu gidam mama oi diba tanghu chinawlong mang fel da ge koi no phongtong ning ba sidi security leina ai koi ge namak secure am sure oi drai to civilian roi adu ge ai koi na khang ba sidi security leina du sure government to hiding ba sidi ai koi secure to drai adu ge ai koi civilian ai koi kuri to phang thopra wakam chu huji ekoi brother jalan hai kre noi ne no wakam chu leye karamai na kari to raga ashikun ba shi amuk thop da ngai hai ba shi ekoi mayam tun na tani na khangni na raga fazabas ekoi problem chi thop da ngai noi hai ba khang ba sing na shilo ekoi shu natun ilakani ekoi shu mama oina ekoi icha sing so pa ya roi hai ba shi da lekani aduga angang si hapasi security adun government shubo di mama amoina aduga mama mayam gi tarakagi kangdem tawi haibisi haidaga to chage ꯑꯩꯈꯣꯏ ꯉꯁꯤ ꯁꯤꯜꯂꯤꯕ ꯁꯤꯠ ꯏꯟ ꯄ꯭ꯔꯣꯇꯦꯁꯁꯤ ꯂꯝꯐꯦꯜ ꯑꯃꯗꯤ ꯃꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯨꯠꯁꯝꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯁꯤꯟꯕ ꯁꯤꯠ ꯏꯟ ꯄ꯭ꯔꯣꯇꯦꯁ ꯑꯃꯅꯤ ꯍꯧꯈꯤꯕ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯔꯤꯛ 8ꯀꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄ ꯑꯃꯗꯤ ꯃꯇꯝ ꯑꯗꯨꯗ ꯃꯗꯨꯒꯤ ꯏꯍꯧ ꯍꯧꯖꯈꯤꯕ ꯃꯤꯆꯝ ꯑꯍꯨꯝ ꯑꯃꯒꯁꯨ ꯑꯃꯨꯛ ꯄꯨꯟꯁꯤ ꯄꯤꯈꯝꯅꯍꯟꯈꯤꯕ ꯑꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯃꯤꯑꯣꯏꯕꯒꯤ ꯂꯟ-ꯊꯨꯝ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯉꯥꯛꯄ ꯉꯝꯗ꯭ꯔꯕꯗ ꯑꯩꯈꯣꯏꯅ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯚꯥꯔꯠ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯄꯨꯊꯣꯛꯅꯅꯕ ꯑꯩꯈꯣꯏ ꯂꯥꯎꯕ ꯈꯣꯜꯂꯥꯎ ꯂꯥꯎꯕ ꯑꯆꯝꯕ ꯄꯤꯁ ꯄ꯭ꯔꯣꯇꯦꯁꯅꯤ ꯉꯁꯤꯒꯤ ꯄꯤꯁ ꯄ꯭ꯔꯣꯇꯦꯁꯁꯤꯗ ꯑꯩꯈꯣꯏ ꯇꯥꯡꯈꯨꯜ ꯐꯨꯔꯨꯞꯇꯒꯤ ꯀꯕꯨꯏ ꯐꯨꯔꯨꯞ ꯀꯣꯏꯔꯦꯡ ꯑꯗꯒꯤ ꯑꯅꯥꯜ ꯀꯣꯝ ꯃꯔꯤꯡ amadi tongan-tonganba furup kaya ama ikoi punna saruk yaminarkanda ikoi amat toina saruk yaminaba peace process ni